Diamond Donors Group ki mateng pangba lakchabada ahanbada mani matum koigi class 9 khakta kari bangang amagi ma SLE aruba na bang khak na badu madugi koi donors team adu Diamond family Diamond tabi ba mayam nuksi bi ba mayam support mayam na tungjarakanda magi yumda changbigini koine sangjari se aduga imung ngasi mari satchagadabani punna kini feloi ba ni ma baby stroke ma adu hauji hauji koi mani matumgi magi ba yumda changni hanboi ngam bieng tamina sime how to badi mung de phot loi leina raga sang se du di lo sang okay as kwa pa mi am hoi ai di su kwa pa mi ho se am ho se okay koina laksari si mani matum waikom kogi tonga social media da duga mayam ubi krengang class 9 kakta kariba duga mathanta su pukchaba koi Diamond TV gi channel da su kogi LMG gi oza ojit na engon video se tharak pani adugi matung dagi aisu video do uru badagi cd yam nungaite LMG na tawriba thabak adumaina mating tawriba adumaina koigi su dum tawsena aisu dum LMG gi executive ta dum yaujei amore khoi ki su mase kari tawba ya ge ni gen kanda khara mayam de mateng khara sum nijabani aduga yamna tangba na ba makhalama SLE haiba aduga haiba bogdo mayam khangda ba na ba makhalama adu na ba sigi treatment adum chatharaga di leiri mung manung sina so adu mung manung sigi de thodo ko sel thungi phibam ka leite na haiba gi phibam da le magi hojik ke na ba gi treatment se makhata na kadai de satpa mathau tari ge hojik se hojik se akhoi ichaji yengiba doctor anin sar anin nadi Delhi ge aims ta puro haidana hospital lairingai dege haibiban akhoi hujik akhoi na oiriba phibam pechani chagi problem jina ichaji ngasi bawba puba ngamdana lairi ai miyamna nungsibidana aigi asaji jo ani sudi ai koina jum palaba matung chahi nipan gi matung mapan changapad ichaje nipade nipidegi sima khaktani yaujariba aigi asa ani sudabanina miyamna aibu nuksibiraga aigi ichaje amuktadi ichai punchiji kanbiyo na aina miyamda aina hajari adu hojik se hojik ti yumda amuk lai se kyam kuire hospital de December October tang tara da la halapa October ki tara da haleba ada sida khoina sarna haibi bagi matungna khoi yengjariba doctor sarjana haibi bai matungina hafta gi check toraga khoi gi test toraga ngasi hayeng doctor channi jida ngasi gumda test toraga adugi report to puraga chapani ado hanta ki December mari sida salubda hana leiriba itai ku khoi gi aigi nipajina ai gonda jo haibi daba khoi gi leiriba pibam jida akhoi yengiba doctor chabu yengiba doctor sarjina di hospital lairingai degi noigi anabaje mapalamda langkoi boina puro haibaje adum haibiramani ade koina mu tanarakpa matamda hospital de halaga check chachaba matamda aikoina Guwahati da chachabada kari kaiba laige habda noina aduk wana honajaraga kanaroidaba mafamdadi ai pu hainingde noi Delhi ki aims ta chalo angangji jo sima khatani harabani nana sarna takpi khoida ado hojik se imung manung gi san thokse kari no surga chari se kamai ni hingba lo sing lebra kamai mi gi u ba pot sir hojik ta lairi ba haji ai gi jumbam jim aina chengna itai ani ji da ina hajabani ai amutang de ai laibak jengjage ai tho balani ai jumbam ji lobiro hai bani aina adu hajabda itai jingji jo hoji ki surga chaba oiba sir ai gi itai jingji danatana hingonungji da jum tara mari manga tai ji government service to amta yaudaba hoji ki oina toba do moiju leina dabanina adum aingonda karino ai khoibu kaidai kano tawra tawdino na laiba moida ju upai sima laitaba ai gi haiba mal haiba bu lairiba jumbam jinatana ai gi amata malam ta leitre masini hojiki kogi
Waikhom Mani Matum Waikhom Niko เอา Waikhom Mani Matum Thobal Khetri Lekai sida leiba aduga class 9 khakta kari ba mathanda pokpa nang nupa macha ma magi aruba anaba SLE haiba do koina yam kai na thok to na ma khalam ni aduga so anaba sigi da ma topa social media ga mateng na yam na mateng pang birak su lere so imung manung sigi awaba mateng pang bining ba lere ga de koina su makha de imung manung sigi phone number koina hapchari du imung manung sida pau pibirga angam mateng pang biu adu koi gi laksari ba koi gi so Diamond TV gi yengbi ba tabi ba mayam na ngamjaba khara haitare ko kitang yamba dinate koi kara kusin na ba tokjege ado isa du jande ko thopiro mongonda di wa tai kaso hangaro adum ko thopiro ga lemina ga haitare magi farasonu haibagi koi laksai ba koina bor ma pijaram ge haitare no yani laisan yam kaso nateda evsiki ida naba makhalamani ado aruba do nate khara pesa nung sakra toroga dum leirabo dinagi do change toroga dakna phadouba naba makhalamni haitare ado haujikti nang tami school ji karama dono Life Foundation Academy kamaiba mafam ji karawaida asi tongjing makhu anada boga mayung na bada anandapur ga mayong na baduda okay school di haujikse dum isa nungai tabasina dum lepabra kamai tor lepe जी सर डॉक्टर दे लें कांदे स्कूल की वजह सिंह जो लापीरे मान हाना कागी बसांग अदगी मान मरक की परीक्षा जिंग दा फंगी ब मार्क सिंह दुना मा फाइनेंस पेखा था दब यारनी क्लास 10 का पगी अयाब स्कूल ने पीरे हाइबिरमे okay इचागी कनु तोबजुना ते मा हाना दगे रेंग 1 दगी ने 5 फावबगी मनुंग दा दम चललगा ला okay yam kapsam bigo yam kapya di kapadi sondani noina smang kapadi ko ma ning hanara kan kapya di aduga yamba pisa na ti ko se paise ang pharo na piri ni se aduga lepa mayam na su mateng ko tongol palising kuntra kaktani se pai kuna paise se pharo ko pura pharo sidagi ko nang phawi pau du ni khoin ta du se yare ko pare song potar पोकदगी माजे असमाई सदिनने अंतक थोल तांदगी हलाबा मतुंग ममाई ममे हागलकपा आजन खत्तिबा अदुन प्रोजेक्ट दि तोइगे सा अहि जिमा मासारे की फोंदो मंगोंद दगी मखोंगी खुदिंगी दि मखाजी ने फों हामोरगा थैथोक तबगी फिबम चचलाबो दुमाने हेतोबा ओय कुमांग थोगा लैबा कोपा तोबदो लगा अहि जि दगी ओ मका जमा तोगा फोंगी सा pura bera ni ai singila sam thalo ya sadra se tima sing arum bajre udro deni ga ku sa bo yo ah yum na pambe deni ga thaba jong du udro adu ibani aseng bu onari ne ba aduna hawai aseng bu ain dem phiang kong ne ba ma ne ba tori du ne ibani ki role du onab ne ba adu ngak sa ro imung hum wali